ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯇꯥꯏꯕꯪꯄꯥꯟꯕ ꯑꯣꯏꯔꯛꯈꯤꯕꯒꯤ 14 ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯃꯥꯡꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛꯇ ꯈꯨꯜꯂꯥꯛꯄ ꯈꯣꯡꯅꯦꯝ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄꯤ ꯍꯣꯡꯅꯦꯝ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯋꯥ ꯑꯉꯥꯡ ꯄꯤꯕꯤꯅꯕꯒꯤꯗꯃꯛ ꯐꯪꯖꯅꯕꯒꯤꯗꯃꯛ ꯈꯣꯏꯌꯨꯝꯅ ꯂꯩꯄꯥꯎ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯈꯥ ꯄꯨꯟꯅ ꯃꯌꯥꯝꯒ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯧꯖꯤꯡ ꯍꯩꯔꯥꯡ ꯑꯁꯤ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯤ ꯍꯣꯡꯅꯦꯝ ꯃꯥꯒꯤ ꯃꯐꯝꯗ ꯐꯖꯔꯕ ꯍꯩꯔꯥꯡ ꯑꯃ ꯊꯥꯗꯔꯛꯏ꯫ ꯃꯁꯤ ꯆꯥꯔꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯨ꯫ ꯍꯣꯡꯅꯦꯝꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯩꯔꯥꯡ ꯑꯃ ꯂꯩꯔꯝꯂꯦ꯫ ꯍꯩꯔꯥꯡ ꯑꯗꯨꯗꯤ ꯀꯔꯝꯕ ꯍꯩꯔꯥꯡꯅꯣ ꯍꯥꯏꯕꯗ ꯅꯍꯥꯂꯣꯡ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯥꯏꯑꯣꯟꯈꯤꯕꯤ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯑꯗꯨꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯑꯗꯨ ꯍꯣꯡꯅꯦꯝ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯅ ꯍꯦꯛ ꯆꯥꯔꯨꯕ ꯃꯇꯝꯗ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯏꯍꯨꯜ ꯑꯃ ꯄꯤꯈꯤ꯫ ꯃꯥꯒꯤ ꯀꯌꯥꯠꯅꯨꯡ ꯑꯗꯨꯗ ꯅꯋꯥ ꯆꯤꯡꯂꯩ ꯇꯣꯡꯂꯔꯦ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯪꯕꯒ ꯈꯨꯜꯂꯥꯛꯄ ꯈꯨꯜꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯥꯒꯤ ꯈꯣꯟꯖꯥꯁꯤꯡꯕꯨ ꯍꯔꯥꯎꯕ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯍꯔꯥꯎꯃꯤꯟꯅꯩ, ꯂꯩꯖ ꯂꯩꯖꯕ ꯑꯆꯥ ꯑꯊꯛ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯊꯥꯖ 10 ꯃꯄꯨꯡ ꯍꯦꯛ ꯐꯥꯔꯛꯄꯗ ꯐꯖꯈ꯭ꯔꯕ ꯅꯋꯥ ꯑꯉꯥꯡ ꯑꯃ ꯃꯃꯣꯝ ꯑꯣꯏꯅ ꯐꯪꯖꯔꯦ꯫ ꯅꯋꯥ ꯑꯗꯨꯗꯤ ꯃꯩꯔꯤꯅ ꯐꯤꯖꯦꯠ ꯑꯣꯏꯕꯤ, ꯏꯁꯤꯡꯅ ꯊꯥꯈꯨꯝ ꯑꯣꯏꯕꯤꯅꯤ꯫ ꯅꯋꯥ ꯃꯥꯒꯤ ꯀꯨꯆꯨꯅ ꯃꯩꯔꯤꯗꯩ ꯈꯔ ꯂꯧ, ꯏꯁꯤꯡꯗꯒꯤ ꯈꯔ ꯂꯧ, ꯅꯨꯡꯁꯤꯠꯇꯒꯤ ꯈꯔ ꯂꯧ, ꯑꯁꯨꯝꯅ ꯂꯧꯕꯅ ꯀꯨꯆꯨ ꯄꯥꯜꯂꯕꯤ ꯃꯃꯣꯝ ꯑꯃ ꯍꯦꯛ ꯁꯥꯐꯣꯡꯂꯛꯏ꯫ ꯅꯋꯥ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯔꯥꯝ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯈꯣꯡꯖꯥꯎ ꯂꯩꯆꯥꯎꯔꯒꯅꯤ, ꯉꯥꯍꯣꯡ ꯆꯥꯍꯣꯡꯂꯒꯅꯤ ꯍꯥꯏꯅ ꯈꯟꯅꯗꯨꯅ ꯊꯥ ꯑꯃ ꯆꯨꯞꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ꯫ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ, ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯨꯜꯂꯥꯛꯄ ꯍꯣꯡꯅꯦꯝꯁꯨ ꯈꯨꯜꯂꯥꯛꯄꯤ ꯍꯣꯡꯅꯦꯝ ꯊꯅꯝꯂꯦ ꯍꯥꯏꯔꯒ ꯃꯊꯟꯇ ꯄꯥꯝꯂꯧꯗ ꯄꯥꯝ ꯌꯥꯟꯗꯨꯅ ꯆꯍꯤ ꯑꯃ ꯆꯥꯅꯅꯕ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯏ꯫ ꯃꯥꯒꯤ ꯃꯊꯧ ꯑꯁꯤ ꯋꯥꯅ ꯃꯊꯟꯇ ꯁꯨꯗꯨꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯗ ꯈꯨꯜꯂꯥꯛꯄꯤ ꯌꯨꯝꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯕꯦꯝꯃ, ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯄꯨꯝꯕ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅ ꯋꯥꯕ ꯈꯔꯗꯤ ꯐꯩꯗꯣ, ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯊꯟꯇ ꯁꯨꯕꯅꯤꯅ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯂꯥꯏꯖ ꯏꯁꯤꯡ ꯊꯧꯔꯥꯡꯂꯛꯄ ꯃꯇꯝꯗ ꯑꯔꯨꯕ ꯂꯣꯛꯇ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯦꯗꯣ, ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯈꯥꯡꯕ ꯉꯝꯗꯦ, ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅꯗꯤ ꯀꯟꯕꯅꯤꯅ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯣꯝ ꯅꯋꯥ ꯑꯁꯤꯁꯨ ꯊꯥꯖ 3 ꯃꯄꯨꯡ ꯐꯥꯔꯦꯗꯣ꯫ ꯃꯔꯝ ꯈꯤꯕꯦꯛ ꯑꯁꯤꯅ ꯏꯃꯣꯝ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯝꯂꯧ ꯌꯥꯟꯕ ꯆꯠꯂꯁꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯈꯔ ꯄꯥꯡꯉꯨꯗꯣ ꯏꯕꯦꯝꯃ"꯫ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯕꯗ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝꯂꯛꯏ: "ꯏꯃꯣꯝꯅ ꯉꯥꯏꯍꯥꯛ ꯈꯣꯝꯂꯦꯟ ꯇꯣꯡꯈꯨꯜ ꯇꯥꯜꯂꯤꯉꯩꯗ ꯏꯕꯨꯡꯉꯣꯅ ꯂꯩꯄꯥꯛ ꯇꯦꯡꯂꯩ ꯀꯥꯡꯕ ꯑꯗꯨꯗ ꯑꯩꯁꯨ ꯏꯕꯨꯡꯉꯣꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ"꯫ ꯑꯁꯨꯝꯅ ꯍꯣꯌꯥꯅꯔꯗꯨꯅ ꯏꯉꯣꯡ ꯇꯩꯅ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯆꯔꯥ ꯆꯥꯛꯂꯦꯟ ꯍꯧꯖꯔꯒ ꯆꯥꯛꯂꯦꯟ ꯑꯗꯨꯕꯨ ꯆꯥꯖꯔꯦ꯫ ꯆꯥꯛꯌꯣꯝ ꯁꯦꯝꯗꯨꯅ ꯍꯣꯔꯦꯟ ꯄꯣꯊꯥꯕ ꯃꯇꯝꯗ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯁꯝꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯄꯣꯈꯠꯂꯦ꯫ ꯁꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯤꯅ ꯄꯨꯔꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯇꯨꯡ ꯏꯟꯗꯨꯅ ꯍꯧ ꯍꯥ ꯍꯥꯏꯗꯨꯅ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯝꯂꯧ ꯇꯝꯅ ꯂꯥꯛꯂꯤ꯫ ꯄꯥꯝꯂꯧ ꯌꯧꯔꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯄꯨꯡꯒꯣꯏ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯍꯣꯡꯅꯦꯝꯅ ꯃꯐꯝ ꯆꯥꯕ ꯎꯔꯨꯝ ꯂꯥꯡꯕ ꯃꯐꯝ ꯑꯃ ꯊꯤꯔꯦ꯫ ꯃꯐꯝ ꯑꯃꯗ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯣꯟꯕ ꯐꯤ ꯑꯃ ꯊꯥꯔꯗꯨꯅ ꯑꯉꯥꯡ ꯅꯋꯥ ꯑꯗꯨ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯒ ꯊꯝꯂꯝꯂꯦ꯫ ꯈꯨꯜꯂꯥꯛꯄ ꯈꯨꯜꯂꯥꯛꯄꯤ ꯑꯅꯤ ꯄꯨꯟꯅ ꯈꯨꯠꯇ ꯌꯣꯟꯄꯥꯛ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯩꯄꯥꯛ ꯇꯦꯡꯂꯩ ꯀꯥꯡꯂꯛꯂꯤ꯫ ꯈꯨꯜꯂꯥꯛꯄꯤ ꯍꯣꯡꯅꯦꯝꯅꯗꯤ ꯃꯇꯝ ꯀꯨꯏꯅ ꯌꯣꯟꯄꯥꯛ ꯄꯥꯏꯗꯨꯅ ꯊꯕꯛ ꯁꯨꯔꯛꯇꯕꯗꯒꯤ ꯅꯧꯅ ꯍꯧꯖꯤꯛ ꯁꯨꯕꯁꯤꯗ ꯋꯥꯕꯅ ꯁꯥꯗꯣꯛ ꯊꯣꯡꯂꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯔꯕ ꯃꯇꯨꯡ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅꯒ ꯁꯥꯕꯅꯤ꯫ ꯈꯨꯜꯂꯥꯛꯄꯤꯗꯣ ꯈꯨꯜꯂꯥꯛꯄ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯕꯨꯡꯉꯣ, ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯁꯤꯅꯗꯤ ꯀꯟꯈꯤꯕꯅ ꯂꯥꯏꯖ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯅꯥꯎ ꯑꯁꯤ ꯈ꯭ꯔꯛ ꯈ꯭ꯔꯛ ꯀꯪꯈ꯭ꯔꯦ꯫
ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯄꯤꯊꯛꯄꯤꯌꯨꯕ꯫ ꯈꯨꯂꯥꯛꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯂꯥꯛꯄ ꯑꯗꯨ ꯃꯈꯨꯠꯇ ꯇꯨꯝꯕ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯊꯥꯡꯖꯧ ꯑꯆꯧꯕ ꯑꯃ ꯌꯥꯟꯁꯤꯟꯗꯨꯅ ꯑꯔꯨꯕ ꯂꯣꯛ ꯑꯃꯗ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯥꯏꯕꯗ ꯂꯥꯏꯖ ꯏꯁꯤꯡꯇꯕꯨ ꯉꯥꯏꯖꯗꯨꯅ ꯃꯃꯣꯝ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯄꯣꯊꯥꯖꯔꯤꯕꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨ ꯅꯍꯥꯜ ꯅꯣꯡ ꯄꯣꯏꯔꯩꯇꯣꯟꯅ ꯈꯨꯟꯊꯣꯛꯄꯗ ꯂꯃꯥꯡꯅꯈ꯭ꯔꯕ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯝꯕꯅ ꯎꯏ꯫ ꯄꯣꯏꯔꯩꯇꯣꯝꯕꯅ ꯑꯁꯤꯗꯤ ꯏꯇꯩꯃꯅꯤꯗꯅ, ꯐꯔꯦ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯀꯨꯝꯃꯩ ꯁꯥꯟꯅꯍꯜꯂꯒꯦ, ꯀꯨꯝꯃꯩ ꯃꯄꯨꯡ ꯐꯥꯅꯕ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯃ ꯑꯣꯜꯂꯤ꯫ ꯀꯩꯖꯥꯎ ꯑꯣꯟꯗꯨꯅ ꯃꯇꯩꯃ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ ꯍꯦꯛ ꯄꯨꯏ꯫ ꯄꯨꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯁꯤꯅ ꯈꯖꯤꯛꯇꯪ ꯄꯨꯈ꯭ꯔꯕꯗꯤ ꯀꯨꯝꯃꯩ ꯃꯄꯨꯡ ꯐꯥꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯇꯩꯃ ꯑꯗꯨꯕꯨ ꯂꯩꯕꯥꯛꯇ ꯊꯅꯝꯂꯒ ꯑꯆꯧꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯩꯔꯒ ꯈꯨꯂꯥꯛꯄ ꯑꯗꯨꯕꯨ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯔꯪ ꯃꯄꯥꯎ ꯂꯥꯎꯊꯔꯛꯏ꯫ ꯍꯥꯏ ꯍꯥꯏ ꯃꯔꯥꯡꯈꯣꯝꯒꯤ ꯈꯨꯂꯥꯛꯄ, ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯕꯗꯨꯗꯤ ꯀꯥꯟꯅꯔꯔꯣꯏꯗꯣ꯫ ꯂꯥꯏꯖ ꯏꯁꯤꯡꯇꯕꯨ ꯉꯥꯏꯖꯍꯧꯔꯤꯕꯤ ꯅꯪꯒꯤ ꯇꯥꯂꯣꯏ ꯍꯣꯡꯅꯦꯝ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯄꯥꯝꯕ ꯀꯩꯔꯦꯜꯅ ꯁꯔꯥꯛ ꯇꯝꯈ꯭ꯔꯦ, ꯄꯥꯝꯕ ꯀꯩꯔꯦꯜꯒꯤ ꯀꯩꯈꯥ ꯊꯥꯈ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯏꯁꯤꯡ ꯑꯗꯨ ꯀꯥꯟꯅꯔꯔꯣꯏꯌꯦ ꯈꯨꯂꯥꯛꯄ꯫ ꯑꯁꯨꯝꯅ ꯇꯔꯪ ꯂꯩꯄꯥꯎ ꯑꯁꯤ ꯍꯦꯛ ꯂꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯁꯤꯗꯤ? ꯇꯔꯪ ꯂꯩꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯁꯣꯛꯀꯦ ꯍꯣꯠꯅꯔꯝꯕ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯣꯛꯂꯦ, ꯑꯗꯨꯒ ꯆꯤꯡꯊꯛꯂꯣꯝ ꯇꯝꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯄꯥꯝꯂꯧ ꯌꯥꯜꯂꯝꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯀꯥꯈꯠꯂꯛꯏ꯫ ꯈꯨꯂꯥꯛꯄꯒꯤ ꯇꯥꯂꯣꯏ ꯈꯨꯂꯥꯛꯄꯤꯅ ꯂꯩꯍꯧꯕ ꯃꯥꯏꯀꯩ ꯑꯗꯣꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯏꯀꯩ ꯃꯔꯤ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯈꯨꯂꯥꯛꯄꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯅꯋꯥ ꯑꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯅ ꯏꯁꯤ ꯁꯤꯅ ꯈꯣꯝꯂꯦꯟ ꯇꯨꯝꯐꯝ ꯇꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯂꯥꯛꯄꯅ ꯑꯍꯥꯡꯕ ꯅꯣꯡꯃꯗꯣꯟꯗ ꯌꯦꯡꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯇꯨꯝꯕꯥ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯗꯨꯅ ꯂꯩꯄꯥꯛꯇ ꯇꯥꯈꯤ꯫ ꯑꯉꯥꯡ ꯅꯋꯥ ꯑꯗꯨ ꯊꯅꯝꯂꯦ, ꯅꯥꯀꯜꯗ ꯌꯦꯞꯂꯤꯕ ꯊꯥꯡꯖꯧ ꯑꯗꯨ ꯁꯠꯇꯣꯛꯏ, ꯃꯈꯨꯠ ꯌꯦꯠꯅ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯃꯅꯥ ꯉꯥꯛꯁꯛ ꯉꯥꯡꯏ, ꯑꯁꯥꯎꯕ ꯑꯃꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯩ ꯋꯥꯈꯜ ꯐꯥꯎꯔꯛꯏ꯫ ꯃꯥꯏꯀꯩ ꯈꯪꯗꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯑꯐꯪ ꯑꯐꯪꯕ ꯃꯣꯡꯁꯣꯡ ꯀꯌꯥ ꯌꯥꯟꯊꯠꯇꯨꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯄꯥꯝꯕ ꯀꯩꯔꯦꯜꯅ ꯁꯔꯥꯛ ꯇꯝꯈꯤꯕ ꯁꯣꯏꯗ꯭ꯔꯦꯗꯅ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯃꯈꯥ ꯑꯋꯥꯡ ꯃꯥꯏꯀꯩ ꯁꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯨꯂꯥꯛꯄꯤꯕꯨ ꯀꯧꯗꯨꯅ ꯅꯤꯡꯉꯝꯗꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯛꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯑꯆꯤꯛꯄ ꯆꯤꯡꯒꯣꯜ ꯑꯗꯨꯗ ꯆꯤꯡꯅꯨꯡꯒꯤ ꯈꯣꯟꯊꯥꯡꯅ ꯃꯥꯏꯀꯩ ꯃꯔꯤ ꯅꯤꯜꯂꯤ꯫ ꯈꯣꯟꯖꯦꯜꯒꯤ ꯈꯣꯟꯊꯥꯡ ꯅꯠꯇꯅ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯈꯣꯝꯅꯦꯝ ꯈꯨꯂꯥꯛꯄꯅ ꯈꯨꯂꯥꯛꯄꯤꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯃꯔꯩꯇ꯭ꯔꯦꯗꯣ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯥꯏꯕꯗ ꯁꯥꯔꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯉꯨ ꯀꯧꯕ꯭ꯔꯨ ꯃꯍꯥꯛꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯏ꯫ ꯃꯥꯒꯤ ꯂꯩꯔꯤꯕ ꯉꯝꯈꯩꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯖꯕ ꯁꯦꯟꯅꯖꯕ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥꯅꯤ꯫ ꯀꯧꯕ꯭ꯔꯨꯅ ꯃꯥꯒꯤ ꯂꯝꯈꯩꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯂꯥꯛꯄꯅ ꯎꯔꯤꯕ ꯄꯥꯝꯂꯧꯒꯤ ꯆꯤꯗꯥꯏ ꯑꯃꯗꯒꯤ ꯑꯄꯤꯛꯄ ꯅꯋꯥ ꯑꯉꯥꯡ ꯑꯃꯒꯤ ꯃꯤꯀꯞ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯀꯧꯕ꯭ꯔꯨꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯄꯨ ꯁꯨꯅ ꯌꯦꯡꯏ꯫ ꯃꯃꯩ ꯊꯪꯗ ꯅꯋꯥ ꯑꯃꯅ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯀꯣꯂꯣꯏ ꯁꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯟꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯨꯡꯉꯥ ꯍꯨꯡꯉꯥ ꯍꯥꯏꯅ ꯃꯄꯨꯒꯤ ꯀꯣꯂꯣꯏ ꯁꯛꯂꯤꯕ ꯅꯋꯥ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯅꯕꯗ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯟ ꯑꯣꯟꯗꯨꯅ ꯀꯧꯕ꯭ꯔꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ 18 ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯏꯄꯤꯁꯣꯠ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫